Akasvani Imphal Chitrabhanui Chitrabhanui Pau Pazeri Ahanbada Maru Oba Pau Mukhyamantri Nongthombam Biren Singh Hairi Manipur Kanba Amadi Miyambu Nungai Yaifana Lehenduna Miyamna Mongonda Sinariba Thodang Hanba Leitana Pangthoknaba Honagani Meghalaya Sarkarna Rajya Adugi Manung Hanjina Leiba Sarkargi Health Centre Singda drones sinaduna Hirak Langta Puthok Pusin Tawbagi Thabak Atuba Matang Manungda Horagani Gujarat Vidhan Sabha gi Anishuba amasung Aroba Tanka Chemical gi vote haying Tadanaba Election Commission ama Pungpana Sem Shari amasung Varat Navy na Leba Asigi Samudra Kongpan Ngak Senba amasung Ate Lamka da Loriba Tawdangbu Ikai Kumnab Amadi Sakhangbaga Lunana ngasi Navy gi Nimit Palan Tawri Rajapal La Ganeshan Hairi Hoziki Matam Asida Senglaba Lairi Gitagi Maru Oibedu Miyamna Maru Oina Hogolakliba Naharo Singna Kangzan Begi Tangai Fadaba Lady Sri Govindaji Temple bonus induna Imphal Sri Govindaji Mantap the Pangtokiba International Gita Zenti Gitorumda Rajapal Nahai Aranba Amadi Patababu Apabana Maitiba Pibagi Sri Krishna gi Poktasing Adu Equina Ngangna Tetuna Kunai Asibu Manghantahana Bahona Libakaya Asibu Tingana Bahona Pamtoi Mang Nahai Gita Asi Varakakta Natana Malengileba Kada Pamna Behengalakli Masigidamo Equina Chaktoksapam Toi Larry Asida Yaruba Achumba Purak Nabagidamukta Equina Isagi Tagdang Akiba Latena Pangtoka Dabani Hariba Asima Hojiki Matam Asidasu Adumak Chanaduna Lady Tharamdu da wangang bada Mukhyamantri Nongthombam Biren Singh Hai Manipur Kanba Amadi Miyambu Nungai Yaifana Lehenduna Miyamna Mongonda Sinariba Thodang Hanba Leitena Pangthoknaba Honagani Changjarapabu Kanbiba Aranbabu Ngakpiba Asun Ana Amadi Tola Tarba Singbu Seba Tawbiba Amadi Achongmucha Haiba Khaidina Gitana Takpiriba Pautaksin Adu Thabak Oina Pangthoknaba Mahangna Matam Chupada Honagani Leba asigi ariba lol ama oriba Sanskriti matangda Sri Biren Hai Sanskrit lol asi leba asigi lireba Sanskritiga yamna mari lenaba lol amani mang hai Gita da yauriba sing asigi mirolna ningthina khangnana ba honaba galoinana chakhwatpa yaipaba lamdam ama onana ba honamina shi Mapan Super State Level Manipuri Modern Song Competition Listing and Kunitoi Grand Finale ngasi Imphal gi Gandhi Memorial Hall da Pangthoklagani Artist Training Cum Educational Research Center Imphal nasin batharum asigi serve amu oina manamatum yengtopagi thorum su hall asida ngasi nungtul pangthokani Meghalaya Sarkarna Rajya adugi manung hanjin leba Sarkargi Health Centre Singda drones sinaduna hidak langta putok pusin tawbagi thabak atuba matang manungda horagani Rajya adugi manung hanjin leba Health Centre Singda gari sangduna hidak langta putok pusin tawbada chawna kudong chadaba mayoknariba adugi yengduna thorang ase paikhalakpani Rajya adugi West Garo Hilta leba Zingzal Subdivision Hospital da leba asigi oina yan hanba oina drone station ama Rajya Sarkarna hangdokle Masina Center adudagi kilometer Yankaina Konba Mapam Singda Hida Langtak drones Naduna Puthok Pusin Tohongani Hariba drone station Asi Haying Sangagani Amasung Masina Ahuboyu Oina Chehi Amachupna Manung Hansina Leba Mapam Singda Vaccine Hida Langtak Diagnostic Sample Blood Unit Yauna Atele Ana Lengi Polam Sing Routine Oina Amadi Emergency Oina Puthok Pusin Togani Rashtrapati Draupadi Murmu Numini gi Khongchadang asi Andhra Pradesh Sakani Mahana Vijayawada Rajya Sarkarna Mahapu Ikai Kumnaduna Sinba Civic Registration gi Thoramda Saruk Yagani Nimidang Waramda Mahana Navy de Gamari Lenana Bharat Navy na Visakhapatnam Sinba Operational Demonstration Yengani Mahana Ngaksa Road Transport amasung Highways amadi Travel Affairs Ministry Singi Project Yasu Virtual Oina Sangagani amadi Jatra Hungani Srimati Murmu na hayang Tirupati gi Sri Padmavati Mahila Vishwa Vidyalayamda Chetkani amasung maphamduda mahangna mahirusing faculty members sing amadi saknai de binupi kayagasu warishanagani Information amasung Broadcasting Mantri Anurag Singh Thakur na ngasi hisagi Om Sterling Global University gi ahanba convocation gi tharumda athoiba atiti oina saruk yagani tharumduda mahiro chanipantara mangada degree amasung diploma sing piragani Tharamdu da Mantri na Siksa Career amasung Sports kamari lena ba wapung kayag matangda naharo singa warishanagani mahangna University adugi Journalism amasung Mass Communication Department hangtopa Community Radio Station amasung sangagani tabiriba pawasi Akasvani Imphal dagini Gujarat Vidhan Sabha gi Anishuba amasung Aroba Tanka Chemical gi vote hayang Tadanaba Election Commission ama pungpana sem sari Tanka asida awang thangba amadi mayai thangba Gujarat ki Zilla Taramari gi Vidhan Sabha se marfudra humdoida Mikal Pangtokani
vote thadanaba ayu pung nipandagi hawraga nungtil pung mangada loshingani masigdamak polling booth lising kuntaruk hena hangdokle hairiba polling booth sing asigi tangkai amaromda wave casting togani tangkak asida voter koti ani makhai henbana mirep chani pang kuntra humdogi marabag lepkani Raja Vidhan Sabha gi ahanba tangka ke mikhal gi vote thasig amada santi oina thadanaki vote masing thasig nipan ba thigani Municipal Corporation of Delhi MCD gi ward chani yankhe gi mikhal gi vote ngasi thadanari ngasi ayuk pung nipan dagi vote thadanaba hokibadu nungtil pung manga makhaida loshingani vote masing yumse kesa nimita thigani ward chani yankhe asigi manungda chama supna maridi nupi gi reservation ni mikhal asigi damakta nupi tata supna mapan yauna puna mirep lising ama chahum nipu mapana lamba tawnari BJP amasung AAP na dol animakta ward chani yankhe damakta makhoi gi dol gi mirep sing thadokle aduga Congress na seat chani ni futre ta mirep thagatle Akasvani Pawmin Hai Mikalasi Santiwin amadi ningtina pangthok pangamnab ki damak Delhi State Election Commissioner mapung phana sem sare Mikal asida punna voter koti ama lakni futaruk henbana mirep singi marai bak lepani leba ki konungsin bathungbada punna polling station lising tarahum de chatuk lom hangdokle masig manungda polling station lising ahum henbada irang thokpa yaba polling station singi hairi ngasi Navy gi numi palan thoram pangthokli lising machama pahungpudra mathoida Pakistan ga songna kival landfam da Bharati lan gi jahasina Karachi hingthafam da landa kiba amasung nongchup thamba samudra khungpan gi Pakistan gi lamibu mai pangna takthokiba aduda Bharat Navy na lokiba thaudangbu ikai khumna bu utpu oina Navy gi numit asi palan tawbani Operation Tridenta Bharat Lamina PNS Khyber yauna Pakistan gi vessel mari tugai ki amasung Pakistan Navy gi myocha kya hatki leba achigi samudra khungbang gi lamda ngak senbada Navy na loriba thoido hendokpo thokdangbu sakhangnabu oina ngasigi numit asi palan tawbani Navy ki makok Admiral R Hari Kumar hai Bharat Navy ki pandamdi Atmani Vatagi maikaida hena changchinuna made in India made by India amasung made for India security solutions haibasini Akasvani ga warishanabada Admiral Hari Kumar hai Bharat Navy na leba asigi oina technology hena chakot handuna masamaromdom lepchaba ngamna bu honari mangna hai haukiba chei asigi manungda Bharat Navy na wangba operation tempo yoba ngamle numit asigi mari lenana Pradhan Mantri Narendra Modi amadi ngaksal Mantri Rajnath Singh na Navy Singh amadi makhoigi imung manungi miyoisingda yafa paujal pirakli G20 ahamba sarpa meeting hasidagi Rajasthan Udaipur da horagani numinini chathagadaba mifam asida Bharat ke sarpa Amitav Kana sabapati oigani European Union amadi akhanana button to lebak mapan yauna punna lebak tara mapan gi mhirsina mifam asida saruk yagani G20 sarpa mifam asina Udaipur malengi oima tourist center ama ohena basu chauna mateng pangani Bharat na honobi matungina thasigi amada G20 ki presidency ki pham par ba hokibani yumbuleba ama oina New Delhi da pangthokudaba mathang chehegi awang butha ki mifam asigi agenda su khanagani G20 asida malengi apunba misinge saruk ahum thokpagi ani malengi GDP gi chada marfu manga amasung malengi oina lalot utikina chada humbudra manga henbagi chang yauri FIFA World Cup ngarang amadi ngasi angambada sanakhiba matching da Netherlands na USA bu panjal ahum amada aduga Argentina na Australia bu panjal ani amada maithiba pikre masigaluna na Netherlands amasung Argentina quarter final jangkre ngasi gi match ta numidang punipan makhaida France ka Poland ga sanagani aduga nungai mutung pungkhai chatpadana England ga Senegal ga sanagani aroipada maruiba paw amuk khana Mukhimantri Nongthambam Biren Singh Hari Manipur kanba amadi miyam bu nungai yaifana lehenduna miyamna mangonda sinari ba thawdang hanba letana pangthokna ba honagani Meghalaya Sarkar na Raja adug manung hamjin leba Sarkar ge health center sinda drones na duna hira langthok puthok pusin tawbugi thabak atuba matang manung da horagani Gujarat Vidhan Sabha ge ani suba amasung aruba tangka chemical gi vote heng thadana ba election commission ama pungpana sem sare amasung Bharat Navy na leba asigi samudra khongban ngak sena ba amasung ate lam kya da lawri ba thawdangbu ikai kumna ba amadi sakhang bagalona na ngasi Navy gi nimit palan tawri pauloi zari